Miyeng tabiribasingbu Kangla Pauthangi Maikaytagi taramna okjari ngasi phongkhiba tongan-tonganba pauche-singdagi lawkhatjaba maruoiba pau khara sandongna pijari. Chin Kuki job furup-sing ST list-dagi lawthoknaba India-gi President yauna PM Home Minister amasung Tribal Affairs Minister da memorandum pisinkhre. Manipur da changsilaktuna lairiba Bangladesh amasung Myanmar dagi haurakpa illegal immigrants sing Manipur dagi lawthokhibaga loinana Chin Kuki job furup-sing Manipur gi ST list dagi lawthokpagi tangai fadaba lei haina MMTU gi Maikai dagi India gi President Prime Minister Home Minister amadi Tribal Affairs Minister da memorandum pisinkhre Union asigi cherol amana hai Ministry of Home Affairs na May 18 da state amasung Union Territory singda numit 30 gi manungda Bangladesh amasung Myanmar dagi lakpa lona yadana changlakiba mitopsing Tanthokhinaba akanba yatang thokrabasu Manipur gi President rule government na lokotpagi mami tadri India gi atopa state sing maru oina Assam Arunachal Pradesh amsung Tripura da mitopsing khandokpagi thabak kanna lokali June 4 da Assam government na mitop chahum kunthra Immigration Exclusion Act lisingam chamapan yankai season haduna tanthokhi haibagi phongphong saba pau tari Manipur da illegal immigrant masing yamna lei haibasi miyamna ikhang khangnaraba wafamni adubu haujik lairiba PR government na thabak amata lokotabasi laibak thibani MMTU na Manipur da karamba illegal immigrant sing laibage haibasi khangdokpaga loinana makhoibu thunamak Manipur dagi tanthoknabagi thabak lokotpiu haina India government amadi Manipur government ta June 18 da memorandum submit tawkibani hariba memorandum aduda 1963 gi Bangladesh war 1962 1964 amasung 2019 da Myanmar da thokiba military coup na maram oiraga Manipur da changlakhiba mitop singi matangda kupna nainakhibaga loinana thengkhang kaya da kilometer 339 sangba Manipur Myanmar border da chanchelakhiba mitop singi matangda wafam kaya pankhi British na Chin Hills da laiba mi singbu Chin Kokhi Lusai Hills da laiba buna Lusai Kokhi aduga Chin Lusai Hills India da chensilakpa mi singbuna Kuki Kokhi asengbadi Kuki haibasi Burmese wahaini sampuba sing haibani Kuki bu Maitei bu khongjai kawi khongjai haiba wahai asi khongsai haiba wahai asidagi lonthairakpani Chin Kuki amasung Lusai bu khomjilaga jo haina khangnei Manipur da ihan hana changlakhiba Chin Kuki jo tribe ti khongsai ni 1995 da Maharaj Narsingi matamda changlakibani Kom Aimol Anal Chiru Chothe Koireng Purum Lamgang Sakang Moyon Monchang tribe singdi Maitei Puyada Maitei Kom haina yawba thengnei Maitei Kom di Chin Kuki jo tribe nate makhoigi law culture constitution Chin Kuki joga khenei Maitei Kom miyamna kuiraba matamdagi Manipur gi praja oiduna lakhibani British na lana Chin Maitei Kom all Kuki haina laukhibani kaukhibani aduga Chin Kuki jogi scholar kharana Maitei Kom gi phurup singbu Chin Kuki jo tribe ni haibasi lali Chin Kuki phurup sing thengkhang kayada Manipur da chenselakhiba asina marum oiraga makoi gi population asi 2013 ngapigani 2013 da census da Lak Mari Lising Nipunipal Chani Taramari Yokibani historical record sing amadi makoi masana ijaba lyric singi matung inna Chin Kuki job pumnamak Manipur gi wangmada leiba Chin Lusai Hills tagi lakpa mitop ngaktani makoi loinamak haurakpada nomadic tribe oiba phurup singni makoi pumnamak Manipur gi indigenous phurup amata nate makoina Manipur gi SD list ta yauribasi yamna wahanthok leitaba lali haibagi warol sing yauri Makha tarakpa pauda Gujarat da kaikiba plane gi black box phangkre forensic analysis and technical examination chathari Haukiba chakol chen numita Gujarat ki Ahmedabad tagi London gi Gatwick tamna paikiba Air India flight number 171 Boeing 7878 Dreamliner plane kaikiba aduda sikiba mi gi masing chani yankai mari sukre plane aduda punna mioi chani nifuni thoi tongki Makha Tana thijinbagi thabak hojiksu chathari thodok adu thijinaba lengaki awangba thaki multi disciplinary committee ama semkre kaikiba plane aduda India macha cham humpumapal British macha yankai humdoi Portugal macha taret Canada macha ama loinana crew member tarani thoi yauki Indian Medical Association Gujarat chapter gi president Nur Sahana phongdokibada thodok aduda medical tamliba mahairoi mari doctor amaki loinabi siki haibadu chumle thodok thokhom adudagi manak nakpa
leiba mafam singdagi asiba hakchang nipal phangki makoi sing adu masak khangdoklaba matung imung manunggi miyoi singda khochin nakre haidi amaromda plane kaibagi thodok aduda Makha Tana thijinnaba awangba thaki multi disciplinary committee semkraba matung aircraft accident investigation bureau AAIB nasu kaikiba plane adugi black box phangba ngamkhre masigi mamangda Gujarat ki anti tourism squad na mafam adudagi digital voice recorder amasu phangiba laikre adubu plane adu karamna kaikibano haiba adudi hauzik phawbagi oina chapchana khangba ngamdri plane kaikiba adugi matangda forensic analysis and technical examination chathari loinana awaba taraba imung singda tengbang pinaba pung kunmari mathok tawgadaba control room amasung stable hospital sing hangdokre hairi Makha tarakpa pawda nganthoigi hakchang ngasi masak khangdokpa ngamlaba yana leire Ahmedabad tagi London tamna paigadaba Air India flight number 171 plane crash tawkhibagi thodokta leikidraba Manipur dagi cabin crew oikibi thawal awang lekai dagi nganthoi sarama kongrai lakpamgi thawai yaudraba hakchang ngasi masak khangdokpa ngamlaba yana leire ngarang nungtil pung ani makhairom taba matamda Ahmedabad kidamak Imphal gi airport dagi khongsan kiba leikidrabi nganthoi saramagi pokminabi mase Gitanjali ngarang numidang pung nipal minute nipu manga taba matamda Ahmedabad ta thungkibaga loinana nganthoigi hakchang masak khangdoknabagi damak masedagi DNA sample lokre paw asin hai Gitanjali atopa nupi amaga loinana makoi ani Ahmedabad chatkibani atopa hanadagi mapanda leiba imung manunggi angang sing thokpa mioi kharasu Ahmedabad ta mangjongnana leiramlaga hauzik makoi mari punna airport authority na ka ama piduna lehalli hairi atopa pawgi likhun amana hai plane crash ki thodok aduda leikidraba miyoi singi manungda hauzik phawbada DNA test tawbagi thabak chathabada miyoi 138 di DNA test tawba loikre haujiksu Makha Tana leikidraba singi imung manunggi miyoi sing DNA test tawbagi thabak kanna chathari DNA matching loikraba sing adugi manungda nganthoi sarama kongprai lakpam yaurabra natraga yaudribara haiba hauzik phawbagi oinadi chapchana khangba ngamdri masak khangdokpa ngamlaba matung laikidraba miyoi taret ki imung manung singda miyoi sing adu khuchin nakre hairi Makha tarakpa nungaitaba pawda Ahmedabad plane crash da laikidaba migi masing chani humputra mapal sujinkre Ahmedabad tagi London tamna paigadaba Air India plane crash tawkhibagi thodok aduda laikidaba migi masing chani humputra mapal sujinkre laikidraba sing asigi manungda chani nifuma thoina plane aduda tongkiba passenger amadi crew member sing amadi pilot ni aduga plane aduda tasinduna kaikiba mafam BJ Medical College ki doctor amadi medical student amadi doctor gi imung manungi miyoi sing amadi worker sing oigani thajanare crash tawkraba plane aduda crew member oina mathok tawkhibi Thobaldagi nganthoi sarma kongprai lakpum amadi Kangpokpidagi Singsom Kobi Manipuri ani yauri cabin crew member 12 amadi passenger chani kuntra punna miyoi chani nipunithoi tongkhiba plane aduda Biswas Ramesh Koba British Indian passenger ama khaktamak emergency exit tagi songthok hobadagi hinghokhibani Indian Medical Association Gujarat chapter gi president Mahel Saharna phongdokkiba aduda BJ Medical College ki medical mahiroi mari amadi doctor amagi nubi laikidre haina confirm tawkhre thodok thopam manak nakpa mafam singdagi phangkiba hakchang nipalgi masak maming khangdokpaga loinana imung manungda sinakre hairi hauzik DNA test tawnabagi damak mari leinaba miyoi singda khutsin nakre hairi Makha tarakpa pawda Mahatma Gandhi ki masunupi Ashish Lata Ram Govind South Africa gi court na forgery mari leinana chahi teret jail fadok pikre Mahatma Gandhi ki masunupi Ashish Lata Ram Govind chahi 53 namthak tawba amadi oida padaba ngangbaga mari leinana South Africa gi Durbanda leiba court amana chahi teret jail fadok pikre court asina Ashish Lata asi RS Maharaja Kauba businessman ama namthak tawbagi maralda thengnabadagi jailda chahi teret ki fadok pikhibani Ashish Lata na Maharaja hariba miyoi asida South Africa da leiba hospital group amada Lenin haina khangnaba hospital da sijinagadaba langi container ahum export tawkre yamlaba container sing asi South Africa da export tawbagi costume amadi import duty pinaba sel darkar lei hairaki poching ado export tawbagi fanglakpa sendong ado mahakisu share pigani haina khanganki maduda Maharajana hariba miyoi asida thajaba thambadagi $1 million 3.2 ki senfam adu pikibani adum oinamak
हारिबा पोलमसिंग अदु साउथ अफ्रीका दा इंपोर्ट तौरंबगी खुदम अमदा थेंगनखिदे मसिगी मतंगदा साउथ अफ्रीका की कोर्ट अमदा चटखिबा ट्रायल अमदा महात्मा गांधी की मसुनुपीनी हाइना आशीष लताना सागलखिबा बाकी ओइदा पादबा वारी अदुगा अचुम्बा मालहन्नबगिदमक्ता फेक डॉक्यूमेंट अमदी इनवॉइसिंग साई हाइबा खंगबा ngamki असिगुंबा इन्वेस्टर सिंगबु कन्विंस तौनबा सासिनबा चे चांगसिंग सिजिनबगिदमक आशीष असि कोर्ट असिना मराल लेरे हाइना खंगबा ngamki साउथ अफ्रीका की नेशनल प्रोसिक्यूटिव अथॉरिटी की स्पोक्सपर्सन नातासाना फोंदोखिबगी मतुंग इना आसास लाता राम गोविंद हारिबा पोलमसिंग अदु अफ्रीका दा एक्सपोर्ट तौनबगी कस्टम चार्ज ओइना $3 मिलियन दरकार लई हाइना क्लेम तौकी नुपी असिगी बैकग्राउंड अमदी डॉक्यूमेंट्सिंग अदुदा थाजबदगी महाराजा हारिबा नुपा असिना नुपी अदुदा महांगना हारिबा सेनफम अदु पीखी कोनथंगदा चे चांगसिंग अदु सासिनबनी हाइबा खंगबा ngamlakpadagi पुलिस कंप्लेंट फाइल तौरखिबनी मखा ताना हारिबा वाकतसिंग अदु कोर्ट लाक्लबा मतुंगदा आशीष लता हारिबा नुपी असि फ्रॉड एंड फोर्जरी केस का मरी लैनना सही 3 की फादोक अदु पीखिबनी मखा तारप पाव जुडिशियरी मनुंगदा अरानबा तौरपना मियामगी थाजबा हंतरगले जुडिशियरी मनुंगदा सेंजा तुमजा चथबगा लोइनना अरानबा तवों कया तौरपना मियामगी थाजबा हंतरगले हाइना सुप्रीम कोर्ट की चीफ जस्टिस BR गबाइना फोंदोखरे मेंटेनिंग जुडिशियरी लेजिटिमेसी एंड पब्लिक कॉन्फिडेंस हाइबा हिरमदा यूनाइटेड किंगडम की सुप्रीम कोर्ट पांगथोकपा मिफम अमदा महांगना वाफम मसी फोंदोखिबनी जज कयाना थबक्तगी पोथारबा मतुंग अतै अतोपा लेंगा की थबक तौरकपगी मतंगदसु नुंगनांगबा फोंदोखरे महांगना फोंदोखिबदा थबक्तगी हेक पोथाबगा जज सिंगना अतोपा लेंगा की थबक तौबा नत्रगा मिखलदा मिरेप ओइरकपा मियामना जुडिशियल सिस्टम दा थमलंबा थाजबगी चांग तबना मांगख्रगनी सेंजा थुमजागी मतंगदा चीफ जस्टिस ना हाई सेंजा थुमजा अमसुंग अरानबा थोंग चथरंबगा मरी लेनरबा वायल खुदिंगमक सुप्रीम कोर्ट ना मतम चाना थबक पाइखतुना अचुम्बा वायल पीदुना लागली अदुबु जुडिशियरी मनुंगदसु सेंजा थुमजा तौबगी थोंग चथरकपा थेंगनरिबसी ख्वाइदगी लाइबक थीबा अमनी थोंग असिना मियामगी थाजबा मांगनबगा लोइनना थाक वांगलबा जुडिशियरी सिस्टम की मगुन हंथहलकनी अहलाबाद हाई कोर्ट की जस्टिस राजवन बर्मा की दिल्ली लेबा मयुमदगी यामलबा सेनफम थेंगनखिबगा मरी लेनना वाफम असि चीफ जस्टिस ना फोंदोखिबनी डेमोक्रेसी चटपा लेबा खुदिंगमक्ता जुडिशियरी बु इचम चमना वायल चथनबगिदमक लेबनी हाइना लौरोइदबनी हाइनासु चीफ जस्टिस ना फोंदोकी मिचम मियाम की थाजबा हेंगतहनबा थौरांग कया लोखटपगा लोइनना जुडिशियरी का मरी लेनबा थबक तौरिबा मियोय पुमनमक अचुम्बा हाइबसिदा चेतना थाजबा थमसी जज सिंगना थबकदगी पोथारबा मतमदा अतोपा थबक अमा तौबगी मतंगदा महांगना हाई कनागुम्बा जज अमना थबकदगी हेक पोथाबगा अतोपा थबक अमा तौरबदी मियामना जुडिशियरी दा थमलंबा थाजबा पुमनमक मांगखिबगा मरम ओइरकबा याय जज ओइरंबा मियोय अमना मिखलदा मिरेप ओइना चोंथोरकलबदी हाइरबा मियोय अदुना जज ओइरिङैदा अचुम्बा वायल पिरमगदरा हाइना मियामगी पुनिंगदा सोइदना चिंगनबा फावनबा याय लेबाक असिगी ख्वाइदगी अवांगबा थाकी वायल संग ओइरिबा सुप्रीम कोर्ट अरानबा थोंग अमता चथदे हाइबा मियामदा मयेक सेंगना खंगनबगी वखललोंदा वेब पोर्टल अमा हांदोक्तुना जजना पीबा वायल पुमनमक लाइफ ओइना मियामदा खंगनबा थौरांग लोखटली हाइनासु महांगना फोंदोकी मखा तारकपदा हिदाक योनबा खरगा डॉक्टर खरगा लौतुनरगा मियामगी लंथुम लुट तौरे लुपा 8 खक पीबा ML 10 गी चेरिन्स लुपा 58 दा लैबगी अयाबा जेनिम्सना पिरमले लाइरबा मिचम मियामगी अना लायेंगदा खजिक्तंग ओइरबसु मतेंग पांगनबगी पांदमदा बीजेपी की लेंगाकना चीफ मिनिस्टर की हक्सेल की तेंगबांग हाइबा स्कीम अमा हौदोकलंबदुना हिदाक योनबा खरगा डॉक्टर खरगा लौतुनरगा चावरबा सेनफमसिंग हाइहटख्रबरा हाइबगी चिंगनबा चावना लैरे स्कीम असिगी मखादा लैकिबा हिदाक लांथक अमसुंग पोलमसिंगी ममलसिंग थिगतनरुबदा सुमनतगी लुपा 8 खक पीबा ML 10 गी सेरेंज अमगी ममन लुपा 58 दा लैरंबगी रेकॉर्ड थेंगनरे थोंग असि पेशेंट पार्टी सिंग अदुदी खंगब नते हिदाक योलिबा फार्मेसी खरना ममल हेंजिनना छाजिल्लगा मरी लेनबा डॉक्टर सिंगदगी अयाबा पीबगी खुयेक हाबलगा सेनफम सिंग अदु मखोइना काइथोकपा ओइगनी हाइना लौनरी सेनफम सिंग अदु काइथोकलबा मतुंगदा डॉक्टर सिंग अदुदा सेल खाइरमगनी हाइबगी चिंगनबसु लैरे थौदो असिगी मयेक लारबा खुदम अमगी मनुंगदा अमखक पल्लबदा ममांग चहीगी जुन मरीदा जेनिम्स हॉस्पिटल दा एमिट तौरकिबा अनाबा अमगी हिदाक लांथक लैनबगी दमक पिखतकिबा केस मेमो सिंगदा डिस्पोजेबल
10 ml gi syringe amagi mamal lupa yankai mathoini haina case memo aduda kaklami maduda su natana 5 ml gi disposable syringe amagi mamal lupa kunthra mapalda aduga 2 ml gi disposable syringe amagi mamalna lupa tara ni toida leiramki 5 ml amasung 2 ml gi disposable syringe ki mamalsu tangkhai ama hengatna sarabani yamna chingnaningai oiba wafam amadi anaba adu numit kun mangani hospital aduda leirami mahangna hospital asidagi discharge tawdringai da 10 ml gi syringe chamaga humphumari sijinaki 5 ml gi syringe humbudra manga amadi 2 ml gi syringe na kunmari leiraga sijinaki haina makoina pikhalakiba report aduda palli patient sing asina CMIST gi tengmang lounabagi tamakda thagalakpa senfam singi manungda syringe leiba khaktada lupa lising taramatoi chanipal marfu mapal lengaki account gi chading tahonki hariba senfam asi CMIST card gi kaksin naba thagalakiba report ta infam oiraga khangba ngammani matam madudagi ngasi phawbada 10 ml gi disposable syringe amadi atai makhal gi syringe adugi mamal amamamda kaya yamna pibage haina survey tawbada syringe makhal ayamba mamal yamna yonba thengnaki hari Makha tarpa aroiba pawda sabagi chang hengalakbadagi miyoi taruk sire Bisnupurda Celsius degree 38 yongna sakre India pumbada sabagi chang ka hena wangkalakbaga loinana Assam gi tongan mafamda sabadagi miyoi taruk sikre Manipur gi oina Bisnupur district da sabagi chang Celsius degree 39 yoki haina report torali Guwahati da sabagi chang ka hena wangkalakbaga loinana heat stroke tawbadagi miyoi ani sikre City asida Celsius degree 50 yongna sabadagi miyamna khudong chadaba kaya mayongnaki state asigi atopa mafamdasu sabagi chang hengalakpadagi miyoi mari sikibaga loinana hauji phawbada state asida sikiba miyoi punna taruk sure Dibrugarh dagi oina Celsius degree 38.5 yongna saki meteorological department ki matung inna lakadoriba numit nini asida Manipuri yauna awang nongpoki mafam pumnamakta ka hena sabadagi khudongcha daba kaya mayoknaragani haina report torali Manipur gi oinasu nungsagi maisa miyamna khangnari Bisnupur district ta amukta oikhidriba mawongda sabagi chang Celsius degree 39.2 yoki Imphal East ki oina degree Celsius 36 yoki ngasigi oina nong khara mangjaraga sabagi chang ka hena hanthadri miyamna asaba khangnanaba yumdagi mapan thoknadaba yauri India gi oinasu lebak asigi konung Delhi da Celsius degree 51.4 yongna sakre Uttar Pradesh amasung Haryana gi mafam kharadasu degree Celsius 45 ki mathakta saduna lebak asi climate change ki chaithing phanglaba lebak singi manungda challe